Discipline laitaba leibak amata chawkhatpa leibak ama oiba ngamde haina hanagi Chief Minister Nongthombam Birena phongdorakle wafam asi kairang mayai leikaida nauna saba loiraba Rojani Turf Ground sangabagi thauramda miyamna khochinabagi thauramda mahakna phongdokhibane Turf sangabagi thauram aduda special contractor Alhas Abdul Ghaffar Manipur Muslim Minority ki chairman MD Deepak Saha kairang khomidog GP ki hanagi pradhan Tesabam Nurjaman Mohatamin Jamia Misabul Ulum Khawaisoigi Maulana Jahangir Hayati Amade Jamiatul Ulama KKK gi Vice President Maulana Amir Khan Kasmi so Sarukya Ke Sangabagi Thauram aduga mari leinana hanagi Chief Minister Nongthombam Biren hai Manipur Miyam si football dangawe Manipur gi footballer kaya India gi team da Sarukya re Sanaroi ama oiba matamda masamau phaba changba adugom thaksi khasi su leitaba yade asigumba mayam asi yeglaga tungi mirol kandaba yade haiduna lamdam asidagi mayai kaba nisama mapung phana thingnaba honakhibane adubo ona tainabada thabak tawba miyoi kaya ama leirakna leibaga asi chumthokpada khara wana thoklagane miyoiba aikhoisi matamgi mamal khagna amade selgi value khagna thabak tawbu mathau tai Wadana sel tangani khanba miyoi kaya amana mayai kaba nisagi polam sing yolga sel tanmagi chanabi ama leirakliba ase haugalakliba naha singna mayai kaba nisadagi lapthoktuna afaba khunai ama semgatnaba honabada mateng pangminase hauzik kanglup anigi marakta phajinduna thamnariba miyoi sing ase asoi angam thokpa yaurabadi kari oirakpi yai khanbada awaba ama oi hainaso mahakna phongdokhe Hantak ki matam sida 90 dagi matang te tho ga lakpa maramdi waroishin nama leita bai tare aduna ki matam sida waroishin nama pora amaga lakadar batungi mirol da amukhanna kanglup ki oiro masel gi oiro any oiro khatna chaina ba leita ba laibak ama habdo ohelam na bagi dongta ne khoina ngasi honoris ai am nuaina thabai ngang khara ha am khara tarba cm Sahi kun kuntran ngai oi raga leram bi ai waron drak ke doi paket ka doi ka doi mi to khandok doi ba khandok dra su ai laininga to karai sa ke chau ai su hingal ore na but maduna kitang kuidhar pa matam da di mirol sin da soho go do urakanda aina hang masini na khai am sengna mai horon gi lai miner pa jati na kanano kona la pa jati na kanano laibai abna kanano lairoi da bana kanano ai khoi gi na kanano mi gi na kanano do khantok na baina honorubani adubu bhata ba mayam ama levelna ina bhata da bugarame adu matamna ishorna soidana madugi asum marando khangakini mayam soidana hoji mayam social media da ubirangani bhata ba pen da bugi kholaun mayam nille hoji manipu